Eigi ming abiyam haina hekta haisage. Aise sahi khara nauna yum pansare. Aduba hausi phaba ai imita angang udri angang yaudri. Ai wakhan nuaitana matam ayambada lay. Kapakasu adumak lay. Isase tawfam khangde. Ngannasu yum panbanina wakhanse wadaba ngamde. Adubo yum pamba sahi ahum suraba matamda aise khangawdana angang oirakhi. Madu uba matamda ayam harauki. Test tawbadasu ani ahumlak tawki. Numita haraumambagi ai sak phaba saningba pokhide. Adubu laibak thiba haigadra. Ishomragi nongdamse angakpani. Aigi angangdo aduma kaikhre. Ai yamna kapki. Sahi khra angang yaudraba matung khangawdana angang oiraga aigi asa kya sakatsaruba punamakdo aremba taki. Asa kya ga loinana leijarapane. Adubu ngasi phaba ai imita isa uba ngamdre. Aigi nupa hoigi masi manause tarukne. Nupa mari nupi ani. Aigi nupana ani shubane. Magi he makhagi inaw nupa se. Magi masa nupa ani le. Madudagi aina aigi nupa da haiki. Dada anga ani sige manungda ama yu ase. Ibani anga yaugadabsu mandre. Thoibada haraga anga ani sige manungda anga ngamadi ibani gi isa sakna yokjarase. Mase nangnamta haibiyo. Aina adumna haibududa aigi nupana asumna haraki. Hoi hoi kasu kaide. Inaw nupagi isadi agisu isani. Nangnabu adumna khalabadi ai fazana haige. Masu soidana yarakani hai. Asumna inaw nupada aigi nupana haiki. Maduda inaw nupana su harauna yaraki. Itema anga ani sige manungda nangna nasani khanba ama yoksaro haiki. Asumna inaw nupagi anga ama ibanina isa sakna yoksaki. Adubu anga ase yoktringagi matamda aigi nupagi matause aisu uba matamda tasengna nungaite. Mamanabasingna masa puraga sapa uraga masu wakhan nungaite haiba ai khange. Adubu mana ai nungaikira haina engonda nongmata nungharidaba wa haide. Aibu mana yam nuna su tawbi. Isa yaude haina nongmata tathita woina tawkhiba leite. Awaba thabak engonda nongmata suhande. Adubu aigi wakhandi aduma waduna talae. Aisu wakhanse tasengna nungaite. Imanabisingna masasing waku samnaraga satpa uraga aidi kapana anamba oi. Ai mapan phaba thokningde. Ima baba pupu bobu singsu aigi khambada tasengna warabane. Ai ipamda sapasu tasengna satningdre ma'am. Maramdi isung imanabisingna masasing puraga lakpa uraga aisu aigi isa pamme. Adubu aigi laibak thiba haigadra. Mama mapokta aina pap kyam tawramano ai khangde. Ngasi aina phangliba awabase nupi oibige khwaide nungaitabase mayum palaga masa yaudabasine. Aigi nupa mayumga aigi ipamga yamna lapnai. Aduna ipamdasu toina sapa phangde. Aigi nupanasu aisa yamna khambanjai. Mapan pakna thohande. Hanadi inaw nupagi nupisu aikhoina angangse yokiba matamda karisu haramde yamna pharame. Adubu tha khara leragadi mase wangang sa ama kainom itaw tawrae. Aduga lekaigi misingnasu engonda hujikti angangdo nangna yo urano nanaw nupida angangdo pikhrona hai. Asumna lekaigi misingnasu engonda sumaina he harapase taba matamda ayam nungakhide. Aduga inemponasu hanade aibu yam nungshirambane. Mamo atopa mayam lakhibadagi aibu karisu khambikhidre. Kananasu khandoino aidi angangsu yaudaba maungne. Aduga aina hena ngaklibase aina dokte yenge harasu hekta sai. Akhoi wakhanse angakpane. Aina imungi awarapa mayam amasu aina anamba yenge. Adubu nongmata angang yaunaba dokte yengwa haide. Ipamge misingna dokte yengnabagi haradi inemboksu hekta sawe. Aduna ai tannana kaso haidre. Noma aigi nupada aina asumna hai. Dada inanopina magini masa aninena engonda itatatana hai. Ado aisu tabada nungaite. Lekagi misingnasu nangna yoiba nanaw nupagi masada yo urano nanaw nupida pithokro. Nanaw nupina yohaningdabagi maong tawena hai. Aduna ai tasengna talle. Hausi ibani kari tawgani. Maduda aigi nupana asumna haraki. As nangi wakhana jaja phatana khanbagi oramni. Lekagi mina haibabu nangna thajari kaigino. Hoi maso magi mabuk thoki masanina nong phadosu he khambanjaba oramni. Kasu khalunuse. Maduda aina nupa aishamta doctor sale yengse
haiduna mangonda somtakpa haure madudagi mase yara'e doctor yengba haure adubu matam khara yengluraga mase yengaroi yengmangkhre isona maraina ibani gi tamamba ma bibini na hai aduna makhatana doctor yengke habada moina yadre masidagi Eisu isa yawningba kawbanina lona itomda satlaga doctor yengba so haure adubu doctor do maduna nangi nupa poro magisu yengadabane hai numito ai mathayam saki adugi ahingdo ai nupa do saktoga wari se hodropa matamda ai nupa na tabikhide mana aina hariba wado yakhide inembo nasu ai bhekta serakhi anga amalera phawda nungsiba ngamdrabo noine yokni ne yoga anga se nasa dongna khallo makhatana anga yawna bo hotnaranu phajana yoona hai moi myam sanga aingon ngangbikhi adubu myam matamduda aina khanjaki bese inaunu pagi angang si yo basu inaunu pina angang si bu yo aningdaba aduga lekaida angang si gi maramda aigi maramda ngangamba angang se mana mulawrani na harambagi aina aigi asemu isado pamubagi doctor di yeng basatlubani adubu punamakse aina puksen pikpa habado tare myam aduba ai inaw pagi masase yokcharabasu aina yamna luna tawe aigi apokpa isamani khansai aina lari phajana sutambi magi apam khudingsu aina lebi skunda sumase renga dongwang na lae maga pokmina ba mayamba do adusu aigi manakta dumak leina bo hotnai maramdi inaunu padi phai adubu inaunu pisa masa singse phajana yengsingani masagi kari hotna gane haba khangde magi levam thokpa safam thokpa sabam thokpa dum saraka pangleide leba misakni mama mana tawgadaba thabak singdo masa nupa ahanduna loina bo tohale angangse sahi amba sunatri sahi tara mathoi khaktanga riba matamni mana imungi thabok loina honakhi adubu ai yengba ngamde mapa oiba mahaknasu magi nupine tawribado karimta haide aduna ainasu nungai tabagi mabani makse aduma yengsile mayamba ahansiki awara paleba matamda aina dum lebi maramdi maso aigi samani khale noma aini nempokta hai moise kainom tawe angangse phasana yengbide magi levam thokpa adum leiraga lei thabak khudimaksu angangsida loinabo tohalle lairi pagadaba matamda lairi pahande wari khara imana sabiyo haba matamda inembotuso hoi haraga nomata mangondadi karimta haba ngamde aingonda khaktadane makhoina ngangba saiba ngamlibase masigi maram karino myam aina ithanda khansaki maramdi makhoina ibu tathiriba aingonda ngangniba ngangiba sainingba sairibase ategi nate aigi isa mita udabagini hana aisa pukning thanda su sonthai aina hek puksaba isa natrabaso isa anisa aina yamna luna nusina tawjai mase mayamana su khangbagi mayambasu aigi nakta dum lerage na hai adubu aina yade mahabu nushirasu mabanimak aina yokpa aige leminaba habase mogi mama mapanasu karisu yaro haba ai khange aina yoiba makhoina de engonda yokcharo hana pithokraba masa nupa atombase masipau engonda gi moina launingwane hoi masane launingbudo kaisu kaide adubu aina angangse isamani khande thina tawbagi mawmata urabadi makhoina khalibado yai adusuna tabada makhoina khalibase kari wakhano khangde angangse engonda gi launingbane adubu haiba ngamdadana leibane haba aisu khange mapadusu yudum ngawe hendakte angangsingse nomata yingsimbagi wakhal laite masu nongamadagi numita baphaw yu thaga dumalai aduga nupisisu kwa saba khoche sapa lekaide koiraga wathiang naraga adumalai aduna angangsingnasu mawa pa anigi matawse yengbuda nungaitra haba ekhoisu khange khangde ekhoi mungde tawriba mayamse ai gyan tade tasengna ai anga matang oirasu pame aduna ai ipamlomdagi imana phone tawraga IVF tawrase nanaw nupaga nanaw nupiga nasu moigi masado moina loningni adubu noida haiba ngamdabagi tawbane nakhoigisu nupi orasu nupa orasu nasa amatang ujarabadi phagadabane adubu noisu paisa khara tungsalo IVF tawraga angangdo yawnaba tawsena hai adubu ma'am paisa dusu aigi pamgi aigi apokwa ipana paisa singdo thorang loina tawba lore haina engonda harakhi masi punamakse aigi puroibagi magun makhoina su khangbagini Eisu baba imana harabado aikhoigi nupa mayamgi imungsingda tanare inembodasu hare adubu inempoknamado yarakhidre adugumba tawdo oradi napamda hankrona harae
Inempoki adugumba wahaido taba matamda ai yam nungaite. Adubu kaidoruni aigi laibakta isa u haina tamlamdra mala haina khalaga ai adumak laibe taki. Aina sumaina angang yaudre habase aiga tinaba imanabi singsu loinaba khange. Nomadi imanabi ama khakna doctor phaba ma lay adudu statlaga yengwa harapadagi aise no hek nganbaga doctor dugi manakta satle. Aigi nupa khangadi aise doctor sapado yaroi khanbagi lona sasabane. Adubu aigi dawo yadaba hagatra numisa lebaki irang ama laiba yamna kanba numitai. Lambisa kutakta hekta thingchile irang se akanbi ore. Ai halaknaba gari leitabagi aiga hek pokminaba ipa kauraga ipagi renta ai lerake. Numitudasu aigi nupado call tauraga ai mangoda fazana haiki. Ai doctor da sumai yengba chatlure. Adubu kutakta irang se kansilapagi ai lakpa pharak tadawre. Ipagi manakta lay lambi chapa yadre. Lambido loina thingkhrena ai mangoda fazana hai. Adubu aina mangoda haramdana sapado mado ai shoikhre. Ai imita isa uningbagi chasabane nanga ingoda saugona haina ai mangoda fazana hai. Matamdudasu mana ingoda haraki. Adudi napa nupaga fazana leiro. Aduga ipa nupadasu phone paraga nasega fazana leminaro. Ma hayeng lobala agena haraki. Mana dumna harauna fazana harabanina ai amusu wakanse phathare. Adubu amusu inemboki magun khangbagi ipa nupagi manakta lebese ai wakhan yam waki. Ai busairadra khanbagi moidasu haramdana sapanina isa ithanda pakasaba phawjaki. Aduga no hek ngambaga ayumda sasa halugena hek tholabaga ekhoi lekagi ibung ama khaka aiga thengnare lambi pule paisa tingnabane haiduna sapminarasena engonda hai. Aidi ahamada yade ai adum sasagena habane. Adubu isi amasu gari duda tonglambadagi ai kesu khandre. Makhoida aina phatana khalubagi wangakti nate. Som aigi nupagi aduga inempoki magundo khangbagi aina tanmane. Masidege aisu isi yawbanina kaisu kaidena khalaga ai moigi gari da lakminakhi. Adugadi aina hek yum sangbaga aigi nupa khoi imung manung loina suna lerame. Inamasing magi nupasing loi lebeduda aidi ngasi laiboi ningdana khangdabagi sumna sum koira irana hange. Aduga piro hongjilaga isagi manata sanglaga phamlei. Adudadi moi myamna engonda haireise aibu nupa unaba satlirana thina thina ngange. Aina wari singdusu moida loina li. Adubu aina liba warido moina thajabidre. Nangna nupa ta amdana satlido imung manung khangandana satlido nang nupa unarubra nupa atobaga mari leinabra haiduna aingonda thina thina ngange. Asida sunatana angang phabo yawdabagi nasayu ona piruraga adu wakhal leitadaba haina thina harapada aisu khumbang khangdabagi adum kappe. Aigi warise lekagi mipung khudimangna loina su khangnare. Ai mapan thokba phawngamdre yumda tumina dumalai. Aibu moi khudimangna usipidre. Ai yamna wana khanglaga lay. Aduga isa nupadusu aingonda anga atopa legano anga ama yawardi aibu nungshiro habagi aise wakhanta sengna thoktre. Aina yoksaba anganasu makhataba manaw pamde harabanina ai makhatana doctor yenglaro hana khale. Adubu magisu mama apopo lebanina makhoinasu angangse lawningbagi moong tawbaduda ai isa itanda pakhataba sungamde. Aina tawdusi kaino khanpham khangdre. Ai ipamda halasira haina su khalle. Isa nupasu chawrabanina mapa masak khangbagi he moyumda su chatle. Ai punsisa gyan tade. Aina lari phajana su takpibagi larisu yamna heire aduga rengsu yamna wangna lae. Mana asumna phagalakpasida mawang pana angangsi lawba pamme haba aisu khange. Adubu masanu pama laribado madudi phajana yoklaga mi oinaba semge habadi khande. Adubu aina angangse mi ama oinabadi semge haina khalle. Chawraga masu mawang pagi manakta laige khalasu magi apambasu ore. Warisa mathang asida losinjarage. Wari asi kanagumbi amataga mari lenazade. Adubu arubada aina haisningdo wafamde. Nupi amana mayum palaga mamita masa udaba habase kyam nungairamoi habase nupana khangdrabasu nupi ekhoinadi nupina nupigi awaba khangse. Aduga nupi oibising yumna sage olaba matamda yumgi ahalaman ipuruba yawdana aina apamba lambida hekta sapigano. Hoi masu masabu uningbagi makhoina anga ama yo'abanina doctor yeningdabagi
angang makha taningdabagi yadribani nupige awabadi makhoina ubiroi aduga nupi mana khalibasisu amaromda summe maramdi angang sigisu mama apa leribanina makhoina mo angang se pamabadi lekaida wari sarambadugi nupi sinamo masage asengba masabu pamakpani nupige awabadi makhoina ubiroi adubu karigumba makhoina mi englana ukhrabadi nupi ekhoitani mangjagadaba masi khangna ekhoi puna sapminase mata asida wari ase mayamda tahansaba loijare mayamna channel asibu nungshibiduna like share amadi subscribe tobiyo arobeda mayam puna po ikok nono khurumsari